अहानबदा हक्सल गी पाउदम मियेंग ताबिरबसंगबु तरामना ओकचरी ngasi topic asidi maru oina tonsil tholokpagi maramsing Laiyengsingh amasung Masigi Laiyeng pathapsinggi matangda khangminasi Tonsilitis asi malem sinba thungna miyoi million kayada sohaliba toina thokpa condition amani masi maru oina angangsingda thokali adubu hal orbasingna su masi thengnaba yai masigi akupa marol asida aikona Tonsilitis ki maramsing Laiyengsingh amasung Laiyengsingh matangda haijagani ahanbada tonsil haibasi karino tonsil haibasi khanau manungi nakal animakta laiba yerum maung manba athaba tissue makoi sing asi infection singa lanthengnabada mateng pangba lymphatic system gi saruk amani tonsil gi maroiba mathaudi nahangna sor honbada yawba mahik sing haibadi bacteria amasung virus sing asi phajinbani makoida immune cell sing yawi maduna mahik sing asi hatpada mateng pangnaba antibody sing puthoi amasung khaunau amadi lungs ta infection thokpasing thingba ngami tonsillitis thokpagi maram sing tonsillitis asi toan ba pathogen kya maru oina virus amasung bacteria singna thoan ba yai ahanbada viral infection common cold virus haibadi rhinovirus adenovirus amasung coronavirus sing asi tonsillitis toina thok khanba virus singni mathangda influenza virus flu virus sing asina maru oina ningthamthada tonsillitis thokan ba yai Epstein-Barr virus mononucleosis infection thokan ba haina khangnaba virus asina tonsillitis thokan ba su yai herpes simplex virus marakta ISV na tonsillitis thokan ba yai maru oina oral herpes ki case singda mathangda bacteria infections Streptococcus pyogenes masi tonsillitis bu khwaidigi toina thoanba bacteria ni atopa bacteria sing haibidi tonsillitis bu toina thokhandaba bacteria sing di mycoplasma pneumonia amasung chlamydia pneumonia ni atopa factor sing na environmental factor sing haibidi maikhu mahik matai chenba pot sing amasung allergens singgumba nuaitaba posak sing thengnabana tonsillitis asi sang hena thohanba yai immune system status anaba natraga hidak langthak singna maram oiduna immune system sonthraba mioi singda tonsillitis thopagi sang yamna hena wangna lei tonsillitis ke Laiyengsingh tonsillitis ke Laiyengsingh asi mioi amaga khenaba yai dumoinamak common oiba Laiyengsingh manungda ahanbada sore throat khanau naba tonsillitis ki khwaidigi maruoiba Laiyengsingh manungda amadi khanau nabani masigi anaba asi mayai oirap tawbadagi yamna sathiba phawba yai amasung sana thaknabana chingba yotpada nuaitaba amadi masine hena sohlakpa yai anisubada red swollen tonsils haibadi angangba pongkhatpa tonsils tonsils sing adu ngangba amasung pongkhatpa oina uba yai yamna sathiba case singdadi tonsil sing aduda angouba natraga hangampal machugi machet laiba yai masi pas gi khudam singni ahum subada difficulty swallowing yotpada waba masigi pongkhatpa amadi naba asina yotpada wahalli masina chaba hantanba amasung chaba thakpa yadaba thoanba yai mari subada fever laihau tonsillitis asi ayamana laihauga loinana lai masi nahaki haksangna infection amapu lanthengnaba honabada laihau oina lakpani manga subada bad breath sore namthiba infection thokpadagi laihau yawba amasung pas haibadi angauba natraga hangampal machet pakpa yawbana sore namthiba asi tonsillitis ki toina thokpa layong amani taruk subada ear pain nakong naba tonsillitis tagi lakpa anaba asina kariguma matamda nakongda sandorakpa yai masigi condition asiba aikoina river pain haina khangne tare subada hoarse voice khanaugi anaba asina naki khonjelda ahongba lakpa yai nepal subada general malaise kok sikpa haksang chokthaba amasung haksang nungaitaba asi tonsillitis ka mari leinaba toine thokpa Laiyengsingh ni video asibu nungai biba orabadi channel asibu pungning thawatpa oina like share amadi subscribe tawbiramu
Tonsilitis ki makhalsing. Tonsilitis asi toina thokpa amasung kuina nabagi changda yumpham oiraga makhal khaidokpa yai. Ahanbada acute tonsilitis. Masigi tonsilitis makhal asi khangudana haurai amasung numit humnidagi tarani phawba nai. Masi mahosana virus natraga bacteria gi infection na thokhalli. Anisubada recurrent tonsilitis. Recurrent tonsilitis haibasi sahi amagi manungda toina hanjin thokpabu khangnai. Hariba recurrent tonsilitis asi oirabadi yamna kanna layengbagi mathau tai. Ahumsubada chronic tonsilitis. Chronic tonsilitis asi matam sangna tonsil da inflammation thokpabuni. Chronic tonsilitis ki layong asi hena kandaba yai adubu matam sangna laiba yai. Phibam asi karigumba munna yenghautrabadi aruba phibam oirakpa yai. Tonsilitis ki layong khangdokpa. Tonsilitis khangdokpada mausana haksangi changyeng amasung akaknaba testing yawi. Ahanbada physical examination. Doctor na ahanbada khanawgi saruksing angangba tonsil pongkhatpagi saruk amasung angawba natraga hangampal machugi machetsing pakpra haina yengsingani. Anisubada throat swab khanawgi test. Streptococcal bacteria yawbra haibadu changyeng tawnaba khanawdagi sample lawduna tawba yai. Masina virus na natraga bacteria na infection thoanmani haiba khangdokpada mateng pangi. Ahumsubada blood test. Case kharadadi infection ni chang asi kaya yamna soklabagi haibadu khangdoknaba blood test tawba yai. Tonsilitis ki treatment sing. Tonsilitis ki layeng asi manungi maram amasung Laiyengsingh sathibagi makha poli. Ahanbada yumda tawgadabasi rest. Nahake haksangbu phajana pothabana infection asibu mayuknabada mateng pangi. Thangda hydration. Mahi manai marang kaina thakpana dehydration thingi amasung khanaw nungai halli. Ising lumbu sabada thum haptuna gargal tawba. Ising lumbu sabada thum khara haptuna nongwada mari mangarak gargal tawbana khanawgi anaba amasung pomba hantahanba yai. Mathangda throat lozenges. Masina ngahaki anaba phanaba strepsils natraga cough sils gumba mithai umbasu yai. Medication hidak langthaksing. Pain relievers ibuprofen natraga acetaminophen gumba hidak sing chabana naba amadi laihaugi chang hantahanbada mateng pangba yai. Antibiotics kariguma tonsilitis asi bacteria na thoanba oirabadi antibiotics sing piba yai. Aduga Laiyengsingh asi phagalabasu laina asi mapung phana muthatnaba antibiotic ki mapung phaba course adu loisinba yamna maru oi. Antiviral medications. Tonsilitis asi herpes gumba virus sing na thoanba case sing dadi antiviral hidak sing recommend tawba yai. Surgery. Tonsil lokthokpagi surgery asiwa aikoina tonsillectomy kawi. Kariguma tonsil asi hanjin natraga chronic oiraba natraga fibam asina sor wonba waba sleep apnea natraga abscess formation gumba aruba fibam tholapa matamda thang thaduna tonsil lawthoknaba pautak piba yai. Tonsillectomy asi mahosana outpatient procedure amani haibadi surgery tawraba matung yumda halakpa yabagi thawongdubani. Aduga phagalakpagi matam asi chayol amadagi ani phawba oi. Tonsilitis ki fibam sing. Tonsilitis asi mahosana aruba fibam ama oidrabasu karigumba layeng haudrabadi natraga masi toina thoklabadi aruba fibam ohenba yai. Anbada peritonsillar abscess. Peritonsillar abscess haibasi tonsil da angawba natraga hangapal machu machet pakpa adubadi. Masina sathina naba pongkhatpa amasung chana thangnaba yotpada awaba oiba yai. Fibam asipu phajana phanaba antibiotics darkar oi. Chronic tonsilitis. Chronic tonsilitis na khanaw naba so namthiba amasung tonsil chawthok anba yai. Sleep apnea. Tonsil chawthokpana sleep apnea thoanba yai. Sleep apnea haibadi tumlingai gi manungda sor honba hanjin lepa adubani. Masina tumbagi chang watpa amasung atopa hakselgi khudongchadaba thoanba yai. Spread of infection. Anaba adu haksangi atopa sarukta sandokba. Yamna tanga thokpa case singda infection ase haksangi atopa mapam sing haibadi otis media haina khangnaba nakongi mai thangwa saruk sinuses natraga igi ichel phawa sandoktuna sepsis thoanba yai.
matau karamna tonsillitis thingani nahakki tonsillitis thokpagi khudong thiningai oiba adu hanthanaba nahakna laukhatpa yaba khongthang kaya ama lei ahanbada good hygiene maruaina anaba mioisinga thengnaraba matungda nahakki khut adu sapon amasung isingna toina hamdokpiu chana thangnaba kolik glass natraga lanai oiba potsing atopasinga share tawiganu wai wahi manamasing amasung hawai chengwai marang kan yawa chinjak chabana nahaki immune system hengat hanba ngamgani chang naina hakchang sajal tawna immune system hengat hanbada mateng pangi nahaki immune system adu phajana mathau tawannaba nuirang khutingi phajana tunggadabani tonsillitis thohanba yaba virus infection sing thingmada mateng bangba flu vaccine yauna tika thapagi matangda matam chupda nahakna khangjingadabani arobada tonsillitis asi yamna nuaitawa toina thokpa phibam amani adubu masi phajana yengsinba amadi layenglabadi thuna phagatpa ngammi nahakna tonsillitis thokpagi maramsing Laiyengsingh amasung layengi matangda phajana khanglabadi madugu thingnaba amasung yengsinaba khongthangsing laukhatpa yai karigu nahakna tonsillitis leire haina chingnarabadi achumba Laiyong khangdoknaba amasung matik chaba layengi damak mari leinaba doctor amaga tanaba yamna maru oi nasidi matang asida lojare mathang video da amuk thengnarasi thank you